ngasi numida waram phongkiba tongan tonganba manipuri sifongsinga masum thokiba thawdo wathoksingi maroibi i pausing myamna thamjagi ahanbada panam pausi digi lokusaraga rongmai naga fruit na mapungmaiba thawdang logduna puthorakhiba pochai puba gari sing imphal yorakre national highway da kana gumba amata lambi thingba yaroi rongmai naga student union Zeribam na panno lerambadigi rongmai naga fruit na mapungmaiba thawdang logdun imphal tamna puthorakhiba petroleum product puba yauna tongan tonganba gari sahum hena ngasi imphal yorakre loinana gari sing aduna imphal west district ki khumbong yorakpada coordinating committee petroleum and block LPG driver amadi khumbong ki club merapai visna driver sing amadi makoi bungak senduna purakhiba rongmai naga fruit ki mioi singbu harau tiang okre Khombong akoibda leiba masing yamlaba miyamna saruk yaduna pangtokpa thauram aduga mari leinana coordinating committee petroleums and block LPG driver gi member TS Chandra Kumar na phungdokhibada irang sina maram oiduna security force yauraba phawba imphal thulakpa ngamdana leiramba gari singbu rongmai fruki miyoi singna mapung oiba thaudang lawduna puthorakpa sima driver singi maikei digi rongmai naga singbu thagatpa phungdokhi loinana Langang nasu lambi asida kana gumamatan ayat apan pidana gari chatpa yanaba mathau taba thabak paikhat piyo haina sumang apil tawkhi amaromda gari singa dubu asu engam yaudana jeribamdagi imphal phawbu purakpada asobu thaudang lokhiba rongmai naga student unions manipur gi president daisuina phungdokhibada national highway da puriba polam singa si furup kanglu ama khaktana sijinagadaba nati maramsna furup ani gi irang gi mingda national highway singda kanaguma amatana makhatana lambi thingbi thabak chathabigano loinana rongmai naga gi maikei degi su makhatana national highway sida maram sadana khongjang amata sangsinandana ba angamba thakto honagani hari atop pawmadana se minister n birena himanta biswa sharma ga unaduna security gi matangda wari sanakre Se Minister Nongthombam Berena Guwahati da Assam gi Se Minister Himanta Biswa Sharma ga unaduna Ziribam amasum Kasa district ani gi border ngak senba gi matangda oirakliba phibam gi matangda wari sanakre Se Minister Nongthombam Beren ngarang nongthil Guwahati da thungkibani ma ki khongsata Se Minister Susindro su loinakhibani tha asigi taruktagi Ziribam district khangawdana irang tholakbana Ziribam amasum Kasa district ani gi ngamkai ngak senba gi thabakta singnaba lakliba sigi matangda wa khananaba Se Minister Nongthombam Beren Guwahati da satpani Se Minister Nongthombam Beren Assam gi Se Minister Himanta Biswa Sharma ga unakhiba duda state ani gi ngamkai ngak senba gi akan mathabak lokhatpaga loinana militant sing lakshinbada state ani gi border da mathau tawriba police sing amana amada mating pinana bu sukhanakhi haidi Official sing saruk yadur state ani gi lusingba singna wari sanakhiba duda Manipur gi ethnic conflict asina Assam khundariba kanglup ani gi marakta irang thoktana ba akan mathabak launaba amadi irang na sokolaba singna pi biaba mating pina bu sukhanakhi haidi Assam amasu Manipur ani gi ngamkai paring da authority singna mikup nahum singna yengsinba gi thabak laukhatpaga loinana Ziribam amasu Kasar district ani gi ngamkai paring da police na patrolling kung satuna kangluk irang bakha tana thokondana ba thabak laukhatkre haidi Panbaya abadi Ziribam district asi mitai Muslim Naga Kuki amasum nan Manipuri singna puna khunda minaribani Se Minister ngasi nungthil Imphal da halakpa yai haina pausna makha tarakli Makasa tarak poina to papaw kanglai paki maira digi lakusaraga Congress ki lusingba sing Delhi gi damang Imphal thadokre Manipur thokri lana si athubada lusina na ba MP anina parliament puthokuna lokom thokko thaudang lawgani Mega Sandra Hayeng June kunga mari digi haugadoriba taraga nipan suba parliament ki ahanba session asigidamak sem sabaga loinana Manipur gi Congress MLA sing AICC gi lusingba kya Delhi da satuna unarugadori Khongsada sigi ahan bu oina ngasi Deputy Congress Legislature Party ki thopuriba MLA Kangujam Ranjit amasum Congress Legislature Party ki chief whip oiriba MLA Thoksum Lokeshwar Delhi gi damak Imphal thadokre Manipur gi Congress ki lusingba singa Delhi da satliba sigi maru oiba maramdi hayengdagi haugadoriba parliament session asida Manipur gi Congress ki MP ani haibadi Dr. Angomsa Bimol Akoijam amani Alfred K. Atharna parliament mifamda Manipur thokliba lana sigi matangda pukhatnaba sem sagadori masigi damakta mangjawnana AICC gi president Malik Arjun Kharge chairperson Sonia Gandhi amadi Lok Sabha gi opposition leader Rahul Gandhi ga unaduna Manipur gi matangda wafam kya parliament pukhatnaba wa tanagadori Thaurang sing asigi matangda Manipur Pradesh Congress Committee gi President Kaisa Mega Sandraga Paumi kharaga unaduna wari sanaba matan phungdokhibadi Parliament mifamna singba lakpada
ꯃꯅꯤꯄꯨꯔꯗꯒꯤ ꯆꯠꯈꯤꯕ MP ꯑꯅꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯨꯈꯠꯄꯤꯗꯦ ꯍꯥꯏꯕꯒꯤ ꯃꯤꯌꯥꯝꯅ ꯄꯦꯟꯗꯕ ꯀꯌꯥ ꯍꯥꯟꯅꯗꯒꯤ ꯂꯩꯔꯤ ꯃꯤꯌꯥꯝꯒꯤ ꯄꯦꯟꯗꯕ ꯑꯁꯤ ꯀꯣꯛꯍꯟꯅꯅꯕ ꯃꯅꯤꯄꯨꯔꯒꯤ MP ꯑꯅꯤꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯋꯥꯐꯝ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯨꯈꯠꯅꯕ ꯍꯣꯠꯅꯒꯅꯤ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ AICCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯔꯖꯨꯟ ꯈꯔꯒꯦ AICCꯒꯤ ꯂꯨꯆꯤꯡꯕꯤ ꯁꯣꯅꯤꯌꯥ ꯒꯥꯟꯙꯤ ꯑꯃꯗꯤ ꯑꯣꯄꯣꯖꯤꯁꯟ ꯂꯤꯗꯔ ꯔꯥꯍꯨꯜ ꯒꯥꯟꯙꯤꯒ ꯍꯥꯟꯅ ꯎꯅꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ MP ꯑꯅꯤꯅ ꯄꯨꯈꯠꯅꯕꯒꯤ ꯋꯥ ꯈꯟꯅꯒꯅꯤ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯄꯨꯛꯅꯤꯡ ꯆꯪꯕꯤꯒꯗꯕꯅꯤ ꯃꯗꯨꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯕꯨ ꯃꯤꯔꯥꯏꯕꯤꯗꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯇꯛꯁꯤꯟꯒꯅꯤ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ MP ꯑꯅꯤꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯧꯍꯟꯅꯅꯕ ꯍꯣꯠꯅꯒꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯑꯇꯩ MPꯁꯤꯡꯅꯁꯨ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯑꯁꯤ ꯃꯔꯨ ꯑꯣꯏꯅ ꯂꯧꯕꯤꯗꯨꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯨꯊꯣꯛꯄꯤꯅꯕꯁꯨ ꯇꯛꯁꯤꯟꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯑꯇꯣꯞꯄ ꯄꯥꯎ ꯈꯔꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯦ ꯁꯦꯀꯨꯔꯤꯇꯤꯅ ꯂꯧꯈꯠꯂꯛꯄ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯑꯌꯨꯛ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯂꯝꯁꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯂꯝꯁꯥꯡ ꯀꯗꯪꯕꯥꯟ ꯄꯥꯔꯠ 1ꯗ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯀꯝꯕꯥꯏꯟ ꯇꯤꯝ ꯑꯃꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯦ ꯊꯤꯕ ꯍꯨꯝꯕ ꯑꯗꯨꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ SP KS ꯍꯩꯁꯤꯕꯀꯥꯟꯇꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ 32 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ 22 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ G163 BSF F120 CRPF 3 ꯁꯨꯕ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁ ꯂꯝꯁꯥꯡ ꯄꯨꯂꯤꯁ ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯀꯝꯕꯥꯏꯟ ꯇꯤꯝ ꯑꯃꯅ ꯑꯌꯨꯛ ꯄꯨꯡ 4ꯗꯒꯤ ꯑꯌꯨꯛ ꯄꯨꯡ 5:30 ꯐꯥꯎꯕ ꯆꯠꯊꯈꯤ ꯊꯤꯕ ꯍꯨꯝꯕ ꯑꯗꯨꯗ ꯆꯥꯎꯔꯥꯛꯅ ꯌꯨꯝ 50 ꯃꯨꯛꯇ ꯆꯪꯗꯨꯅ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯁꯛꯇꯥꯛꯁꯦ ꯄꯨꯊꯣꯛꯍꯟꯗꯨꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯚꯦꯔꯤꯐꯤꯀꯦꯁꯟ ꯆꯠꯊꯈꯤ ꯑꯗꯨꯃꯛꯄꯨ ꯊꯣꯏꯗꯣꯛꯄ ꯃꯤꯐꯥ ꯃꯤꯄꯨꯟ ꯑꯃꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯐꯒꯠꯄꯗꯤ ꯌꯥꯎꯈꯤꯗꯦ ꯍꯥꯏꯗꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯀꯣꯡꯄꯥꯜ ꯀꯣꯡꯈꯥꯝ ꯂꯩꯀꯥꯏꯗꯒꯤ ꯀꯣꯡꯄꯥꯜ ꯂꯥꯏ ꯍꯤꯗꯦꯟ ꯐꯥꯎꯕ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ SP K ꯃꯦꯘꯆꯟꯗ꯭ꯔꯒꯤ ꯁꯨꯄꯔꯚꯤꯖꯟ ꯃꯈꯥꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯀꯃꯥꯟꯗꯣ BSF ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗꯤ ꯋꯨꯃꯦꯟ ꯄꯨꯂꯤꯁ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯝꯕꯥꯏꯟ ꯇꯤꯝ ꯑꯃꯅ ꯑꯌꯨꯛ ꯄꯨꯡ 4:30ꯗꯒꯤ ꯄꯨꯡ 8 ꯐꯥꯎꯕ ꯆꯠꯊꯈꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯆꯥꯎꯔꯥꯛꯅ ꯌꯨꯝ 40ꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ 218 ꯂꯣꯝ ꯃꯁꯥ ꯃꯁꯥꯒꯤ ꯁꯛꯇꯥꯛꯁꯦ ꯄꯨꯊꯣꯛꯇꯨꯅ ꯃꯁꯛ ꯈꯪꯗꯣꯛꯄꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯃꯤꯐꯥ ꯃꯤꯄꯨꯟ ꯌꯥꯎꯈꯤꯗꯦ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯅꯤꯄꯨꯔꯗꯁꯨ ꯃꯅꯤꯄꯨꯔ ꯑꯣꯂꯦꯝꯄꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯤꯟꯗꯨꯅ ꯑꯣꯂꯦꯝꯄꯤꯛ ꯗꯦ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯄꯥꯡꯊꯣꯛꯅꯕꯒꯨꯝ ꯉꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯑꯣꯂꯦꯝꯄꯤꯛ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯑꯣꯂꯦꯝꯄꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟ MOAꯅ ꯁꯤꯟꯗꯨꯅ ꯈꯨꯃꯟ ꯂꯝꯄꯥꯛ ꯁ꯭ꯄꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯑꯣꯂꯦꯝꯄꯤꯛ ꯚꯋꯟꯒꯤ ꯀꯣꯔꯠꯌꯥꯔꯗꯇ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯗꯨꯗ ꯋꯥꯡꯈꯩ ꯀꯦꯟꯗ꯭ꯔꯒꯤ MLA ꯇꯦꯖ ꯑꯔꯨꯟ ꯀꯨꯃꯥꯔ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ KS ꯏꯕꯣꯝꯆꯥ ꯌꯁꯀꯤ ꯀꯃꯤꯁꯅꯔ ꯕꯣꯕꯤ ꯋꯥꯏꯈꯣꯝ ꯃꯅꯤꯄꯨꯔ ꯑꯣꯂꯦꯝꯄꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯨꯅꯤꯜ ꯑꯦꯂꯥꯡꯕꯝ ꯌꯥꯎꯅ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ MOAꯒꯤ ꯃꯈꯥꯗ ꯑꯦꯐꯤꯂꯦꯠ ꯇꯧꯕ ꯑꯦꯁꯣꯁꯤꯌꯦꯁꯟ 30ꯔꯣꯝꯒꯤ ꯁꯥꯟꯅꯔꯣꯏ ꯑꯣꯐꯤꯁꯤꯌꯦꯜ ꯄꯗꯃꯁ꯭ꯔꯤ ꯑꯦꯋꯥꯔꯗꯤꯁꯤꯡ ꯌꯥꯎꯅ ꯃꯁꯛ ꯅꯥꯏꯕ ꯁꯥꯟꯅꯔꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯑꯣꯂꯦꯝꯄꯤꯛ ꯔꯟ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯂꯝꯖꯦꯜ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ MLA ꯑꯔꯨꯟ ꯀꯨꯃꯥꯔꯅ ꯂꯝꯊꯥꯈꯤꯕ ꯑꯣꯂꯦꯝꯄꯤꯛ ꯔꯟ ꯑꯗꯨ ꯁ꯭ꯄꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯆꯠꯂꯕ ꯃꯇꯨꯡ ꯀꯣꯔꯠꯌꯥꯔꯗꯇ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯂꯣꯏꯁꯤꯟꯈꯤ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ MOAꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯗꯤ ꯁꯦꯔꯤꯃꯣꯅꯤꯌꯦꯜꯁ ꯀꯃꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟꯁꯨ ꯑꯣꯏꯔꯤꯕ ꯒꯨꯔꯨ ꯑꯔꯤꯕꯝ ꯁꯅꯥꯇꯣꯝꯕ ꯁꯔꯃꯅ ꯍꯥꯏ ꯐꯥꯗꯔ ꯑꯣꯐ ꯗꯤ ꯃꯣꯗꯔꯟ ꯑꯣꯂꯦꯝꯄꯤꯛ ꯒꯦꯝꯁ ꯍꯥꯏꯔꯒ ꯈꯪꯅꯕ ꯄꯦꯔꯤ ꯗꯦ ꯀꯣꯕꯔꯇꯤꯟꯁꯅ ꯑꯦꯁꯤꯌꯟꯁ ꯑꯣꯂꯦꯝꯄꯤꯛ ꯑꯁꯤ ꯅꯧꯍꯧꯅꯅ ꯍꯤꯡꯒꯠꯍꯟꯅꯕ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯀꯨꯝꯖꯥ ꯏꯪ 1993ꯒꯤ ꯖꯨꯟ 13ꯗꯒꯤ ꯍꯧꯔꯒ ꯅꯨꯃꯤꯠ 9ꯅꯤ ꯆꯨꯞꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯪꯒ꯭ꯔꯦꯁ ꯑꯃ ꯄꯦꯔꯤꯁꯇ ꯄꯥꯡꯊꯣꯛꯇꯨꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯈꯤ ꯈꯟꯅ ꯅꯩꯅꯕ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯖꯨꯟ 23ꯗ ꯑꯄꯨꯟꯕꯒꯤ ꯋꯥꯔꯦꯞ ꯑꯃ ꯂꯧꯗꯨꯅ ꯀꯨꯝꯖꯥ ꯏꯪ 1993ꯗ ꯑꯍꯥꯟꯕ ꯑꯣꯂꯦꯝꯄꯤꯛ ꯒꯦꯝꯁ ꯑꯦꯊꯦꯟꯁꯇ ꯄꯥꯡꯊꯣꯛꯈꯤ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯀꯨꯝꯖꯥ ꯏꯪ 1994ꯗ ꯄꯦꯔꯤꯁꯇ ꯄꯥꯡꯊꯣꯛꯈꯤ ꯏꯟꯇꯔꯅꯦꯁꯅꯦल ꯀꯪꯒ꯭ꯔꯦꯁ ꯑꯗꯨꯅ ꯋꯥꯔꯦꯞ ꯂꯧꯈꯤꯕ ꯅꯨꯃꯤꯠ ꯖꯨꯟ 23 ꯑꯁꯤ ꯅꯤꯡꯁꯤꯡꯗꯨꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯂꯦꯝꯄꯤꯛ ꯗꯦ ꯑꯁꯤ ꯄꯥꯡꯊꯣꯛꯀꯅꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯤꯕ ꯊꯧꯔꯝ ꯑꯁꯤ ꯃꯅꯤꯄꯨꯔ ꯑꯣꯂꯦꯝꯄꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟꯅꯁꯨ ꯁꯤꯟꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯉꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ DM ꯀꯣꯂꯦꯖꯀꯤ ꯒꯦꯠꯇ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ ꯏꯃꯥ ꯈꯣꯟꯊꯣꯛꯍꯟꯕꯤ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯁꯤꯟꯗꯨꯅ ꯊꯥꯡꯃꯩꯕꯟ ꯄꯨꯝꯕꯗ ꯂꯩꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯑꯣꯏꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯃ ꯊꯥꯡꯃꯩꯕꯟ DM ꯀꯣꯂꯦꯖ ꯒꯦꯠꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯉꯁꯤꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯊꯥꯡꯃꯩꯕꯟꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯁꯨ ꯁꯔꯨꯛ ꯑꯁꯨꯛ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯝꯅꯥꯏꯕꯁꯤꯡꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯌꯥꯔꯣꯏ
खुलाइसु मखोइना पहनबा मरालसु इसासिंग सिजन बियारोय पुनसिलु याद्रिबस एसओ सिंग लनाइ लुप सिंग अथुबर पुनसिलु इंडिया लेंगाना येलो मी सिंग कन बिबा ngamloidab lairabadi akhoi laibak yengjaragi kuki sena tokpiu haina thaba placard card sijanaki wakat mifam madura saruk yakhi ima khontu khanbi maira paibigi secretary binana phongdo khibada haukiba sahi gi me ahum digi haurakliba lal asida manipur lengana karigumba amata pakat mangamdana tumina yengduna laithopugum tawribasina lamdam asid lengak laitab lamdam amaga sapmanare haki atop paw madana sahi helaba irang asid losinabagi matangda Masal Bisnupur district amadi imagi mairana khongsa chakre Manipur thoklibi irang asi athubada loisilu aikoi gi iraibak aikoi isana ngaksarasi haiba miyamgi kholaupu khongsa ama moirang da Manipur sanura lamjing lup Masal Bisnupur district sinduna miyoi lising kyana saruk gyaba miyamgi khongsa ama sakre khongsa adu Mukta Higher Secondary School Kokilabol moirang digi horaga moirang kaithil phawduna laklaba matung Hemam Nilamani Ngangkalampak Sport Complex Lamtungpam Oiduna Lusinki Khongsa adugi lamtungpam oikiba mafam aduda miyam goeba mifam amasu pangdoki Khongsa aduga mari laidana Masal Bisnupur district ki convener moirang tim Nirmalana hai sai helaglaba phawbad Manipur amadi India lengana thoklibi irang asigi waroisin purakna bohona vidri maram asina waroisin purakna ba miyamna punsilaga kari tausigi haibadu khananaba amadi tananaba thoramasi sinmaneki Amarom the imagi mairana sindana thokliba irang asiki waroisin puranaba Manipur gi mama singi oiba kholau haiba miyam gi oiba khongsat amasu sakre lilong sajing dagi hauduna sakhiba miyam gi oiba khongsat adu sajing lanthorak pada Manipur police ki team amana thattuna miyam ga muknaki khongsat adu saruk yakhiba singna center na kushirasi tawi yaroi khulngak pa ima sing phabi yaroi misang mikhai naiba central forcing tham yaro heba kholau sing su lauki matungda imai bel singa police ke wari sanaraba matungda khongchat mati ama satlaba matungda losin khriari paw se lusila poina kangla paw ki editorial mem da thamjage cookie singi marai bak tambangam da ba phibam da lerakpa Logi wangbad Indo Myanmar border lanchilaktuna Manipura sanglakhiba foreigner sin cookie zaunar ko theorisingna mamang sahi English singaniga kungo homdogi me ahumdigi khangaudana mitei singi mathakta landaraktuna mihat mipun yum kai mai thabana singba leptan satrakhiba sigi waroisin puraknaba India government na hotnari hain state asigi lengak lon paiba singna irang asi athuba matamda losinana ba hotnari haiba wafam sing hanjina phungdokhiba laikre Irang asigi waroisin purakani haina toina phongdoktuna lakli adubo waroisin puraknaba akhanaba miyengri sangba uba phangde amaromda immigrant migrant sin cookie zaunar ko theorisinggi maikaidigi makhogi pandam separate administration phangnaba makhal makha kyagi lalong yatpag iroinana khongjang single palaitana satharakli cookie sing ahan ba lanjang oina me ahumdigi khangogdana mitei singi masata landa aduna mitei singi yum sing mai thabigi thabak satharakhi matungna mitei singda nongmai sindul onsinduna Hat putupagi war crime sing leptana sataraki badu haujik su satari maka tarakwa lanjang da national highway sing thingbagi khongjang leptana sataraki badagi mitai khaktana tana state asida mauksadagi puna nungsi sanana khundaminar khiba community singi hingbagi hakta sauna singnar khiba madi makoine area domination tawbada yelhomi naga singi area yauna atai kanglup masa singi lamphaw khudum sansinba occupy torakhiba sina maram oiraga khoi saunaraba community punamana cookie sing makoi gi lamdagi takthokina ba sem saba haurakhiba sina makoi gi tungi maraiba tambangamdaba phibam ama oirakadori cookie singna naga singna khut thaba horakpa madi nagana namna khunaba mafam singda makoina khulingduna economic blockage satharakibagi mahi oina naga singi maikaidigi cookie singi mathakta khut thaba haunabagi phirem social media lapthokpa uba phanglakhiba asima cookie singna masagi mangpham thiba oirakadoribra haibisini Masagi horakpham sapsaba khangdaba lamen tuhenma narco terroristsingna India ki state Manipur yauna North East ki state singda drug ki lan narco warfare sathaduna leiba asigi miyam punamak drug ta laisuraba ngakta ohenana honabaga loi iroinana leiba asigi apunba saktam thugairaga makogi yumpham thonana ba lanjang leptana sathari masigi manungsana lamen tuhenba singna Manipur gi manungda makogi tonganba leibak semnaba landar khiba sahi ama hele makogi khongpam handoknaba honaba uba phangdri ahoina dum langi khongpam sessionana ba tharang khuli nakalamorom da lamen tuyen ba singasina atai leibak sing Myanmar amas Bangladesh na singba leibak sing su landa rubigi mahi oina leibak ani gi lengak singna cookie sing gi mathak landa aduna hatpa masum phabagi thabak sing leptana sataragli Bangladesh leibak ki maike di cookie sing
उबगा कापतुनो हाटप अमदी संजरक पथोक्लबसु ngakpidabigi firep lakthoktuna akanma mongda makoibu thiduna hat phabagi thabak sathariba asigumba Myanmar junta lengaki mekedigi su satharakibadagi lanjenarakibasingna makogi sangjafam India da oiri adubu India lengana makogi sangjafam piribasigi khudongchaba lawraga Manipur da landana bigi khudongchaba lawi habasi India gi lusingbasingna khangsinadabasi laibak thibani lanjenarakliba kukisingna Thailand huranulnada leptana lanchilakibasing thingba amadi phabagi thabak sathabaga loinana laiba asigi prime minister na cookie sing asi human virus ni haina lakthokiba lekre cookie sing na malemgi leibak sing sathrakiba crime sing na mar moiraga makhoigi khungul malemgi leimai digi muthanaba sinjab oirakli Manipur gi oina su yellow mi sing mi tamigi community sing na cookie sing gi mayokta amata oibigi firep lawrakhiba asina makhoigi tungi leibak tambangamdaba phibam uba phanglakli Migi mapota mapot satuna pongja laujababu mithibong mitambal kogi sin kuki narco theorist na Manipur laumapu yongna tanbi thawong satharakliba sisu mithibong mitambal ga pangkhangni ado hauskui na di myam pau sisu matang solution jarage mas myam puna no update ngaminasi